lamdam asida tangdulai taba puraknabagi paujal puduna Delhi-dagi tongan-tonganba state-sing fauduna cycle thorakiba Malem Thongam ngasi Imphal da thunglakrei. India-gi kanglup khudingmakna Manipur da tangdulai taba purakpa pamlaga karigidama kuki frupna pamdribanu haina Transgender social activist Malem Thongam na hanglakli. Haukibo October 2 da New Delhi-gi kutub minar-dagi kongsalakiba Malem Thongam ngasi numit yungba duwaida Imphal da thunglakibani. Thani ka numit tara-tarini cycle thawraba matung ngasi Imphal da hek thungbaga Kanglagi senglaba laifam lenda changduna lai khurumki. Kangladagi hek thorakpaga khwairamban ima kaithel-gi nupising amadi miyamna taramno oklaba matung ima kaithel tamda purakhi. Khwairamban ima kaithel da paumi-singga unaba amada Malem Thongam na hai. Mahakna Manipur hek yorakpaga Committee on Tribal Unity Kotuna press statement ama thoktuna mahak masada akiya khangpirakhi. Masida natana Kuki gi tongan-tongan ba Facebook page singna mahaki mathakta akan mawafam kaya thamduna akan aring singlakhi. Kuki gi akan mawafam sing aduna thairaga mahakna taliba padam adu phangdaba yade haiduna Imphal younaba lakibani. Mahaki khongjana sida mahakna phawrakiba tongan-tongan ba state ki miyoi singna mahakbu taramno okpiramkhi. Mafam sing adugi mifam khudingmakna Manipur da tangdulai taba purakpa pambagi wakhalon phongdokpaga loinana lamdam asida tangdulai taba hanjilaknaba hotnabada mateng pangani haina thajaba pirakhi. Mifam khudingmakna Manipur da tangdulai taba purakpa pamlaga kuki singna pamdriba asi karigiro haina Malem Thongam na hanglakli. Mahakna makha tana hai idea of Manipur gi mayokta phongna singnarakliba sing asigi mayokta mahakna matam pumnamakta lepkani. Mahaki ani subha phase ki cycling for Manipur peace ki khongjat lakliba kumjali singani kuntareta India gi state khudingmakta fauduna chatkani. Khongjat asigi matagda kumjali singani kuntarukta magazine amasu phongani karigumba India legangna Manipur da tangdulai taba puraknabagi matangda chanaba thabak paikhalaktrabadi mahakna khudam changdam putoktuna India na Manipur da yengliba miteng asi India pumbada khangatgani masida miyamna mateng pangbiu haina mahakna makha taki. Kaithen Lairebi ma ibema amadi lamdam sibu konbiriba paibungo khurumjari ngasi si aige cycling for Manipur peace haiba journey dugi tha aniga numit 13 chanba ahanba phase ki aroiba numini aige journey si maruoina 2 October dagi Delhi gi kutuminar dagi horakpaduna tongan ba state sing haibadi UP Bihar West Bengal Bihar aduga Assam doinana Nagaland phawraba matung Manipur lansalakwa matamda Kotugi kangudagi press statement ama thoklaktuna aibu phongna aigi thakta phongna kihalakpaga doinana madugi sumathakta tongan ba kuki gi Facebook page ta aigi gender panbada natana tongan ba aibu kakpa khotpa tawraga hatkani haibana singba tongan ba miyoiba amada aki khangpokpa yaba wa haiwa ta mayama sijanaraga aigi journey si kangpokpi landanaba Manipur dagi separate administration demand taliba kanguna yamna kanna honarabasu aigi de cycle thauba thaudaba kangpokpi crossing tawramaga Imphal yorakpa haibasi aigi pandam oibanina makoi yam kanna ngak sen laga lehawi lambida adubu aina security gi mateng lawjare haraga aina hingsa gi thodok thohaningdabadagi tuminna ai kangpokpi lale haraga moina duty tawriba mafamdo lale haraga ngasi sengmaida ngarang thungaba matung ngasi Imphal yogjarakpani loina na aigi peace journey asi Delhi dagi na ngasi mafam se yawa phawda public ki support atuki matik phangi loina na youth kaya ki support phangi Manipur ki mapanda leiba student organization mayamna su yamna chawraba mateng pangbirakpada natana tongan ba state singda leiba police department singi side tagi mateng pangbirai adubu aina ahanba phase ki state manga cover tawrakpasida Lairiba mipum khudingmaknadi peace ki matangda Manipur da santi hanjalaknaba honabada mipum khudingmaknadi mateng pangningbagi wakhalon leiraga especially kuki community khaktangnadi Manipur da santi thambase pamdribase kari maramgino haiba wahangsi mai hangjaningi aduga Manipur gi miyam amasung Manipur gi manung amasung mapanda leijariba santi pamba miyoi pumnamaki mateng laure harakanda Manipur da santi thukainaba honariba mihan mipun chathaba aduga punna hingminariba posigi wakhalonje thadoi harakanda separate administration gi demand tanbagi mathakta micham miyam hatpana chingba nungti nami khudingi hingsagi thokdok sing thohalaga miyam pungning wakhal leitana leihandabagi mathakta miyoi kaya mafam marang khangdana lelanbagi thabak ama ngasi bhawda moina makha chatharakpagi thawong ase yang haktengna na yaningde
masina aigi tangai phadana peace campaign se haujakibani adubu haujikte aigi peace campaign sigi matangda all India pumbadagi tongan ba leiriba peace forum singna aigi campaign sida mapung khana mateng pangjale harakanda Manipurda shanti halakna bohna bada moisu hakteng na aiga thabak tawminagani haibagi moina ngonda thajabasu pibirakle aduna hujikti Manipurda Puna hingminariba Manipur gi idea of Manipur haibasigi wakhalonda singnaraiba santi thugaiba pamba mioi singsigi mathakdadi aina phongna lepaga loinana moigi mathakta thabak tawgani haiba wafamse ayangna thamjari loinana ai mamangda so haijakrabani kotugi statement do pung kun mari gi manungda handokbiyona adubu ngasi pung kun mari helabawa moina handokpagi wafam leite adumangna aigi mathakta aki akhang pibada natana moina atamnana national highway sing thingjanbagi thabak ngasi bak chathabasina maram orakanda aina hairiba kotugi lairiba organization sing aduga maruena national highway block tawbada achawa thodang lauriba kuki community gi mathakta aina atamnana legal action laukhatnabagi damakta tongan peace forum singi mateng lauragani haiba wafam ase thamjari loinana aigi cycling for Manipur peace haiba journey sigi ani suwa phase all India pumbagi oina tawgadabani masi 2027 da tawgani aina ahanbagi phase sigi journey siga mari lainana magazine ama 2026 ki October thada Kolkata da phongnanaba plan tawjari masida aina phonggadoriba magazine siga mari lainana aina India government ta Manipur da thoiba issue siga mari lainana point khara yawba magazine ama oigani aina phonggadoribasi masi India government ta aina magazine se kusinaraba matung aina matam khara yengaba matungda Manipurda shanti halaknabagi khongthang se chapchana paikhat piraktaba taraba aduga free movement ki pose maitai sing aikoina national highway singda phongna chatbagi yabagi ayaba piraktaba taragadi all India sinbatungna India government na Manipurda yengbiriba miyengse sini haibase kudam changdam puthokpaga loinana peace campaign se mapung phana makha tana changjangani masida Manipur gi manung amasung mapanda leibiriba shanti bu pamjaba ima ibel all community gi mibum khudimang na mateng pangbiyu haiba wafam se thamjari puna mapukul asisi akhoi nahangwa yamna waruba leichinong bhai thangba amamba adugumba mafam ama oina urambase asidi Malem Thongam nang mana akhoi Manipur sida leiriba awa na se agi mafam khudingda ina cycle thouraga angang aina Manipur sida awa na loina message sarkar na hane yengbidraba state sarkar di center na yengbidrabasu chap chana miyam da pausi pinin angang sina chatkhre cycle thouraga halle e hujik akhoi hujik Imphal yawre adu orgadi akhoi da mamam ba waram ba kiram ba ta lektre pikra baicha nupa angang sina ba hoba mama leibak nuksi bagi da bakta miyam da message pi ba khanghan bang amaga akhoi miyam na di kari gi ngamoi doino aduna isa se akhoi taseng na isa sidi kwai dena nuksiba kwai dena mangan lebe isani aduna isa na mangan poraga khoi khudi makta yelabadina amambadu ko obanina akhoi kanamta kiba lektre aduna makha tarak pada akhoi na hujik oiriba ngarang torbungda nongoi kapthare awana ai ngarang chacharui yengbada yam nungai taba phibam chadaba lei adubo security laina governor na ingna chikna leirani aduna noi khulai myam selenda tawroi pigreba pira matungda ngarang di bom top kaptana kongkut ka yam le hore udradi khangaroi ado han ubira mani media singdi anu sigomba awana le matamda governor na chup chap amata haidana tumina leibacha governor sidi kwai dena matik chadaba ai khoina kwai dena pamdaba governor ni haibase ai media khutang da chawthokna thamjage aduna mathau macha khangdaba governor karigi tumina leino wahiam ba phongdok tir karigi no adu orgadi phongdok pa ngamoi daba leragadi mana governor na piala abanina noi khulai singdo tawro khoi loina ma inghal lage hairaga ngamdramnina ai khoi khulai singdo loin pithok piro noi kanamta yawbiro no kaino akhoi national force yawbiro no amta yawbiro no aduga akhoi state force da su waro bulai maramdi marai bak se kai bada moi Manipur police hairoi do ni Manipur commando hairoi do ne ba adu oragadi isa isu mayam moi mamang da so kan kaino irei bak de isa isu ni moi lekta di Manipur lekta de khoi chu lei roi do ne thongna lei nam ta su mating phudo oba nate ba aduga achai da imai bel angang no bida di chaina ga kalan thongna lei ba isa mayam lei ba se sisu pende moi mogi nupi angang dam nuksiba marai bak ti nuksida bo oina ui masi matung da di tadok piu narai bak kai bida noi lei roi noi su na thong ni thina tawraga army laksa sanu central force laksa chap chana thengai na chi aduga moi misang changa ka phamule pyar namit usalaga nakan thai dok kodo adum tagadi media ko tang da thadok piro haijage swai dan han Imphal is ta miyam amna kaigino na
ꯑꯩꯈꯣꯏꯒꯤ ꯔꯦꯂꯤꯒ ꯂꯥꯛꯄꯗ ꯃꯣꯏꯅ ꯃꯗ ꯆꯩꯅ ꯀꯜꯂꯗꯅ ꯊꯧꯅꯥ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯣ ꯃꯣꯏꯅ ꯑꯗꯨ ꯂꯥꯛꯆꯗꯅ ꯃꯣꯏꯅ ꯗꯥꯕꯤ ꯇꯥ ꯂꯥꯛꯄꯗ ꯃꯣꯏꯅ ꯃꯇꯦꯡ ꯄꯨꯊꯣꯛꯏꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯅꯩꯔꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯅꯍꯥꯛꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯨ ꯎꯠꯂꯣ ꯎꯠꯇ꯭ꯔꯒꯗꯤ ꯌꯨꯅꯤꯐꯣꯔꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯑꯩ ꯊꯝꯖꯒꯦ